Hello guys, welcome back to my channel. Mayam First Friday ni 2026 ke ngasina. Aduna mayam 2026 ke sahi asidi nusi chanana yamna ingna chikna leiba sahi ama oinabai damakta last First Friday asina lakasida mayam puna saruk jaminasi antua puna tawminasina. Amaga mateng pangba ngamnaba puna hotnaminasi 2026 asigi sahi asidade. Aduna mayam 2026 sidade puna mak support tawminarsi hairaga channel asibusu subscribe amutang tawsinbiro support tawsinbiro channel asi nungairaba video video lakjarke tuna matamsi kahena phangba matam oidamina thawing khan sudan leibnina nungai video subudi lakpa ngamjadre aduna ngamnabdi hona jarkina support tawmina video si kaidare selaga.